Mayang tabir ba khwai puno po image TV na taramna okshabaga loyana Brajesh Kumar na khurumjari ngasigi maroiba pauda law and order phana thamnaba police na lawriba thodangbu CM Biren na apenba phongdokre Congress Party anova President Mallikarjun Kharge na oiragani loyana 19th KK Memorial First Division Football League ki ngasigi match singda LMLCC amasung PSYC draw oikre amadi AIFA na SFC bu thoikre mapungwe pau lobirasi Chief Minister and Biren State asigi law and order gi phibam phana thamnanabgi damak lawriba thodang amadi hotnaribasing asigi damak Manipur Police personnel singi mafamda apenba phongdokli apenba phongdokpagi wafam sing asi Manipur Police Rising Day gi chama kuntra mathoirak suba palan thoram First Battalion Manipur Rifles ki parade ground pangthok pada Chief Minister su saruk yarduna phongdokhibani ngasigi thoramda apung oina pangthokhibasingdi Nissan Toli amadi contingent tarataruki march past ni aduga ngasigi parade commander na Rahul Gupta IPS na oiki thorongi manungcha na Chief Minister na DGP running trophy for the base Battalion 2022 2nd Battalion Manipur Rifles the kusinaki second best Battalion 2022 na 9th Indian Reserve Mahila Battalion da amadi 3rd Base Battalion na 6th Battalion Manipur Rifles the kusinaki DGP Manipur running trophy for the Best Police Station 2022 gi ahanba manana Bishnupur Police Station da ani subana Ukhul District ki Litan Police Station da amadi ahum subana Imphal West District ki Lamphel Police Station da kusinaki Chief Minister na DGP commendation role and dispo sahi sigi oina tongan ba unit sing the piki masida natana Board of Secondary Education Manipur Loba High School Living Certificate Examination 2022 da makok oirakraba Rahul Laisram busu poning thagatuna ikai khumnaba utki ngasigi thoramda state asigi cabinet Minister Singh MP MLA Chief Secretary Director General of Police Civil Amadi Police ki makok thongba officials sing su saruk yaki thoramduda Chief Minister and Biren na phongdokhibada Manipur Police ki personnel sing sagol tonghanduna kaithel gi akoibada duty tohonba horgani masi poni yokhatnabagi saruk ama oigani highway protection gi matang na paladuna highway protection gi damak high technology ki khudong saba yauraba gari kuntaret thambangamle Manipur Police singda loan taret nipal tamnanabagi notification thokre haina su Chief Minister na phongdokhi counter donanaba honabada sing batak maton kaya ka honoriba tawriba ai min tumdana even government na munna khanero matung dai koi IRB MR mayam si sokwe war on drugs involved of we were having to give push yawna nasidi library ba Manipur police personnel puna makna thamoi sing honabada ki Manipur drug trafficking handara Nasi Kakching Lamdong da leiba Jiban Hospital Complex da leiba Yangkhom Netramani College of Nursing YN College of Nursing Kakching gi ani suba batch ki BSc Nursing tamliba mahiroi sing gi lamp lighting amasung oath taking gi thoram ngasi Jiban Hospital Kakching gi mipun sangda pangthokre lamp lighting amasung oath taking gi thoram aduda Dr. Yangkhom Ashok Kumar Managing Director Yangkhom Netramani College of Nursing na athayo mitung Dr. N. Jiban Lata Medical Superintendent Jiban Hospital Kakching na akhanaba mitung amadi Professor Maibam Kumudini Principal Yangkhom Netramani College of Nursing Kakching na thoram mapu oina saruk yakhiba lamp lighting amasung oath taking thoram aduda college asige faculty members sing amasung Jiban Hospital Kakching gi doctor amasung nursing su saruk yakhi Athoy mitung oikba Dr. Yangkhom Ashok Kumar na thoramga mari leinana hai Malay masida khwaidigi maru oiriba mioibabu
thogol toriba ana layangi sinpham asida aikoina khong thangjilakpa haiba asi yamna chaukraba thodang ama loribani araiba amadi natti aikoina ngasi sinpham asida maipakna thodang loge hairabadi lairik haibakak natana laishu khangbaga loinana ngasigi khunai asigi chatlalon asisu munna khangjinba mathautai Yangkhom Netramani College of Nursing asi nursing haiba sinpham asida magul leiba mahai masil ama piduna sinpham asibu awangba thakda pukhatna nabugadamak lingkhatpani college asida tamliba mahiroising lairik tambakak natana laisu khangna tungi punsida maipakna miyamgi thogol mapung faba tauba ngamnanaba afaba mahai masil ama pinanaba hotnagani mahiroisingnasu maipakpa mi amamam oinanaba kanna hotnagadabani phungdokhi aduna akhoi yam meticulous oibada ka oi meticulous oiba ase yam lairing haiba asi phawda yamna brilliant oiba yang ta pok ni haina khanba da phawba doctor yam pokide run de ka hona ba kanba doctor na ba tungda long in the long run yam successful oiba practitioner oiba sing se ayamana consent effort pa yamna brilliant oirektaba adubu sangai na hona ba lebaktaba mina ayam oiki doctor phawba Thorom Mapugi Warol Piraduna Professor Maibam Kumidini Principal Yangkhom Netramani College of Nursing Kaksing High YN College of Nursing Kaksing Asi Indian Nursing Council INC New Delhi na masak khanglaba Nursing College amani kumja lisingani kumathoi kunithoi academic session gi ahanba batch ki mahiroi nipu Manipur University na June 2022 da pangthokiba ahanba semester gi examination da mahiroi kuringmak pastor kre college asi apaba college ama oinanaba hotnabada achoba thodang loduna honakhigani haibna singba wafam kaya su phungdokhi future ready Manipur looking beyond ethnicity and insurgency haiba teamda Assam Rifles na sinduna Palace Compound labor city convention center da seminar ama pangthokre thoram aduda chief minister N Biren na athoiba mithunglen oibaga loinana thoram duda Consumer Affairs, Food and Public Distribution Minister L. Susil Dromaite, Education Minister T.H. Basanta Kumar, MLA K.H. Ibomsa, Director General of Assam Rifles, Lieutenant General P.C. Nair, University Singhi Vice Chancellor Singh, Assam Rifles ki Senior Official Singh, Paramilitary Force Singh, Amadi Mahiroi Singh Nasruk Yaki, ngasi pangthokiba seminar aduda plenary session ani laiki aduga session singdugi topic singna the trouble neighbor turbulent Myanmar implications and impact amadi past versus future shedding the historical baggage in Manipur haibisini Thoromgi athoi mithunglen Warol Pilna Chief Minister N Biren phongdokhibada matam sangna Manipur University na demand tawduna lakliba MU campus manungda leiba AR gi camp asi hongdok pinanaba AR gi DG Lieutenant General PC Nair da taksin khre CM na makha takibada Manipur asi hana onthokpa fiam da haibadi ban blockade leiba leita da lama ama orami adabu mahak na Chief Minister oirakpadagi asigumba leita da basing asi ko hananaba hotnaraki go to hills go to village hongdoktuna miyamga unaduna Thengnari ba wan nungai kaya yang sinduna miyamga amadi lengaka samnaba ngamle matam amada air ubuda hangoi ba akiba poklamba sing Assam Rifles na miyamga samnanaba lawruk liba thodang asina Manipur da on purakle haiki and we stand to gain immensely from their sagacious counsel. Such seminars are truly indicative of the vision of the Assam Rifles as a responsible stakeholder in the state. Through its relentless effort to bring peace in the state, the force has stabilized the security environment to a verge where we can now spend less time and efforts on security and pay more focus on the development of all people. When the momentous decision to remove Armed Forces Special Coordinate from 9 police stations of the state was taken earlier this year, my decision making was much facilitated by the steep decrease in violence level in the state over the past decade, especially since 2015.
National Investigation Agency NIA na lokatpa non-local ani hatkibai case ki makha chatharak poina oiramba yai haina thajaba yaba pau amada Kaching Wairi Sawajam Parengdagi More Hotel Phamduna Leiba Sawajam Kumar Chahi Yankai Apokpa Laikhidraba Ningthemjau Koba Mioi Ama ngasi NIA na phagatkre hari Thodok asigi matangda phangba pauna hai ngasi nongthil pung amarom tarakpada NIA gi team amana More da leiba AC Hotel Kaching Hotel haiga su khangnaba mafam asida laktuna thiba humbagi thabak chatharaba tungda Hotel adubu chalairiba Sawajam Kumar bu mahaki Hotel aduda chingnaningai oiba chesang amadi pot amna singba thamlambagi maralda phaduna pukhibani hari adum oinama hotel adudagi kari potam sing phagat khibage amadi kari maramgi damak Kumar bu phakibano haiba ado hojik phawbagi oinadi khangmangamdri ningsingba yabadi chahi asigi June kolumdoida Kaching Police Station gi manung channa leiba Kaching Wairi Laishangtem Parengda Madan Yadav Chahi Kunthani Toy Betia District Paksimi Samparan District Bihar amasung July Nifalda Imphal Iski Andhra Police Station gi manung chana leiba Huikapta Sailendra Saha Chahi Kuntha Taruk Egrasi Village Bakshar District Bihar dagi non local amamam hatkiba thodok aduga mari leinana lokatpa case ama Yaibok Police Station na National Investigation Agency NIA da sinakraba tungda NIA gi team na thodok-sing aduda mari leinana phagatkiba mioi Nepal gi yum da chatuna tha asigi 15 da thiba humbagi thabak chathakraba tungda case adugi makha chatharakpa oina ngasi AC Hotel adubu chalairiba Sawajam Kumar su NIA gi kangbu aduna phagatpa oiramgani haina thajunari Abale Local Area Development Fund dagi Moirang Kendra gi manung sana leiba tera khongsang bi ibudho thangjing amadi Naran Saina ibudho pakhangba haiba laibung ani sida kupliba phim soklaba tin sing chindoknaba amadi hana kuppada thunghaudraba mafam singda nauna kupnanaba tin bundle kuntra laibung ani sigi committee members singda Kendra asi MLA Thongam Santina khusinakre tin yanthopoi thorom ga mari leinana MLA TH Santina haikibada ngasi tin bundle humpu punna yanthokliba asi mahakna election mamangda miyam da wasakkiba sing adu thabak oina onthorpagi saktam amani Local Area Development Fund dagi Kendra asigi khul ayambada lambi semba loisan khibaga loinana khul kharagi lambi singda mai thankhre Moirang Turelna chingbadasu tengjakre hojik makhatana Kendra asi awangba thakta pukhatnaba hotnabada aihakna paikhatchaba thabak thorom singda miyamna sajok pibiu miyamgi support yamna maru oi vote loirga rajniti tawbiganu awonba afaba Kendra ama oiraknaba mayam punna honaminasi haiki Moirang film de leba MLA gi office ta pangthokkiba thorom aduda Moirang Tem Govardhan Singh Seva Club Naran Saina gi president amadi O Keso Maitei ibudho thangjing committee tera khongsang gi president su saruk yaki Jananeta Irawat Memorial Trust JIMET gi advisor obiram bata natana Jiribam district asigi tongan ba luraba issue kaya da singmi gi lusingba ama oina jiri miyamga kusamnaduna chawkhatnanaba amadi santi oina lainaba achauba thodang lauramba Jiribamgi IB Laikaidagi Hena Wi-Fi na masagi anaba amana maram oirga thasigi taratret laikhidabada ngasi JIMET gi lifetime president Dr. Chandam Kamal Singh na lusingduna laikhidrabagi yumda chatuna imung manunggi awabada su saruk yakre loina JIMET gi executive body na Hena Wi-Fi gi mafamda minute ani tumina leptuna awa phungdokhi loinana imung manunggi awabada su saruk yabaga loinana laikhidrabagi thawaina mapugi Laikolda ingna chikna lairu sanu haina mapugi mafamda thaunijaki Manipur Sarkar na yu yonba amadi yu sungbagi ayaba pikhiba firep hando u haiba dabi tawduna ngasi Bishnupur district tongan mafamda wakat mifam chathakre kholau kayasu laukre nupi samaj amadi kadagi lusing makhada Network Against Drugs Abuse NADA kumbi apunba mairapai bilup
upokpi apunma marapai bilupna punna kusamnana sinduna ngasi kumbi kathil amadi upokpi bazar setta pangthokiba wakat mifam aduda saruk yakiba kadagi Secretary General Gitchandra Mangangna hai Manipur miyamna sahi amada darkar oiba seng asi metric ton lakh manga hena darkar oibani aduga hauzik Manipur na puthokliwa seng aside metric ton lakh khara khaktani darkar taba Manipur gi wat paseng asidi mapan lamdagi pusilakpani asumna waringai cherak asida government na you legalize tawrgani hairakliba asi tabada ngakpa amani yu thingba ngamdre haiduna yu legalize tawrabadi drugs thingba ngamdre haiduna drugs su legalize tawgadoribra yu thakpadagi naba laina sing asi yu legalize tawrabadi yu thakpadagi narakpa laina sing farakadra haiba makha takhi wakanfam aduda miyoibagi punsidagi revenue na lubra legalize tawba yu di aksang soktabra hygienic oiba yu haibasi karino haina thaba placard kaya su sizinnakibaga loinana upokpi bazar setta kholau kaya su lauki mathangi congress president oina khallaba Mallikarjun Kharge na Sonia Gandhi unanaba hotnabada appointment phangkhide matungda Sonia Gandhi na 10 Rajaji Mark ta leiba Mallikarjun gi yumda laktuna unakre Sonia Gandhi na laktuna unakiba adu Congress ki oinadi convention thugaibani haidi hana Prime Minister oiramba Manmohan Singh gi yumda Congress lusingba amana chatkiba adu nattaba laitri hairi Kharge gi yumda Sonia Gandhi na minute tara changna chatlaba matungda Kharge na Congress ki anauba chief oirgani haiba message thadorki Rahul Gandhi na so anauba president da report thagani haiki anauba president na party da mahakna tawgadaba adu pirakani haiba ofam su Rahul Gandhi na phongdoki Nehru Gandhi family gi miyoi singna Congress asi lusingduna lakibani Sonia Gandhi gi mangoinana Kharge gi lamba oikiba Sasi Tharoor laktuna Kharge da wish piramki sahi kungi matungda non Gandhi family dagi president oiraba Kharge na haikibda aigi ngamjaba adu taunanaba honajage hauzik chattariba Congress party gi Bharat Joro Yatra lusinglibi Sonia Gandhi amasung Rahul Gandhi gi mafamda Kharge na tawbimal khangba utki sahi marifu suraba Mallikarjun Kharge na vote ki chada marifu mari phangki Bangladesh ki changlakpa migrants singna religious conversion tawduna laibak asigi population da imbalance ohile aduna anti corruption laws yamna section na ingadabni haina RSS leader Dattatreya Hosabalena haiki conversion gi wapam asi miyam da khanghanaba thabak lokatpasu mathautai haibo phamsu RSS ki general secretary na haiki wapam sing asi Dattatreya Hosabalena numit marini chatharakpa RSS working committee gi meeting na wangang bada phongdokhibani prayak ta pangthokhiba meeting aduda RSS chief Mohan Bhagwat chu saruk yakhi sanabagi pau District Sports Association Kakching na Sindona Lamjau Playground chathariba 19KK Memorial First Division Football League ki ngasi sanakhiba match anigi ahanba ground da LMLCC Lamaidong amadi PSYC Punal Panjal ani chanaduna draw oikre LMLCC ki Panjal ani du jersey number 12E Abhinas na match ki minute 13 amadi kunipan aduga PSYC ki Panjal ani du na jersey number 4 DM Bosemna minute kuntramari amdi humphuma da chankibani ngasi ani shuba ground gi match tana AIFA irengbana SFC Sugunobu Panjal anida thoiki AIFA irengbangi Panjal Singdu jersey number 7 o nabana match ki minute 13 SFC gi jersey number 24 Rohit Bhattaraina on goal oina minute kunipan amadi AIFA gi jersey number 23 a Bikasna first half loibagi ahap minute amasat prachanki SFC gi Panjal Singdu jersey number 27 Singbal Anal na minute kunithoi amri jersey number 8 TS Sanathoi na minute jangkhem panchat pada chankibani hojik India na yubu oiduna Malayam gi oina team taratuk na saruk yaduna pangthok liba U17 Women World Cup ta India team gi represent tawribi Moirang Konjingwam Lakai dagi Hemam Suresh amasung Hemam Bitesori anigi machanupi Kumari
silki hemambu taramna oktuna pukning thawatpagi thorom ama konjengbom laikai youth welfare association na association asigi sanglenda pangthokre thorom aduda ibudho thangjing moirangi phamnaiba chairap loisangi ingu khadrakpa salam ibochauba sing retired eo konjengbom mohendra singh laikai gi ahal singh ke ibomsa singh ais babusan singh all moirang apunba maira paibi imaloki president ke padmodevi retired pharmacist ke biren singh amasung konjengbom laikai youth welfare association ki president ke Suresh Kumar Singh na maru oiba music oina saruk yaki thorom aduda konjengbom laikai youth welfare association gi maikai dagi achamba khudol pikhi loinana laikai asigi tongan ba mioi kayana su mana ngamjaba khudol sing tamnaki loinana amofa academy happy club kege moirang kendra apunba lupna singbana su achamba khudol sing piduna pokning thawatki aroibada maropa mohanna law and order phana thamnaba police na lawriba thodangbu sem birena apenba phongdokre Congress party anova president Mallikarjun Kharge na oirgani loinana 19th KK Memorial First Division Football League ki ngasigi match singda LMLCC amasung PSYC draw oikre amadi AIFA na SFC bu thoikre ngasigi damakta di paodam pijaba matang asilosinjare mejang tabirba khwai punapu amuka hanna khurumjari